Russiana US amade ally bu Ukraine da khulai pisin bagidamag warning tawkhre. Russiana US amade masiga khongbu oina chatminari balaibak singbu Ukraine da lan gi khusukulai sing pisin bagidamag warning tawkhre haina official report amagi matungin na phongdokle. News report sing da phongdokiba wafam gi matungin na Russia gi lolda iriba document adu gi title on Russian concern in the context of massive supply of weapons and military equipment to keep regime adu Washington da laiba Russia gi embassy na US Department ta pisin khibane Russia na de multiple rocket launcher asi khwaidagi sensitive oiba khulai ama oina masak khangle US amadi NATO gi ally sing asina hairiba khusu khulai makhal asi Ukraine da pisindri haibagi thajaba lai Russia na NATO gi ally bu conflict zone da khusu khulai transfer tawbagi matang da lairiba niti adu thugai re haire Maramasina ikoina United States amade masigi ally oiriba khongbu singbu Ukraine da khusu khulai pisin bagi thawong sing lepkadabani haiba wafam thamle masina regional amadi international security da sauna khudong chadaba mayok na hangani haire NATO gi ally singnasu high precision weapon sing adu radical nationalist extremist amadi Ukraine da lairiba phattaba tawba kangbu gi khutta takhigadra haibagi nungnang ba adu laigadabani haire United States nasu malem gi atai atopa laibak singda Russia ga military amadi technical gi cooperation thamdana bagi akan ba mawong da pressure piri haire Russia gi warning asi maruoina Ukraine da military attack satharki ba hengalakpa talakta warning asi lakhibane marag asi da Ukraine gi maikai da gi hairibana Moskova cruiser missile kapsin duna attack sathakre Russia na di jahaz adu samudra ge ithak irai kallaba mafam amada chinglaga mafam amada ammunition pokhairak badage mai chaktuna mutkibani haire Moskova jahaz ase Black Sea da laiba Russia gi khwaidagi chawba jahaz ne hairiba jahaz asida guided missile amade plane kapthanaba khusu khulai kaya amasu yaure loinana air defense cover tawnabagi damag rather na singbasu yauri haire Sweden amadi Finland na NATO da yawba tarabade Russia na nuclear amade hypersonic missile deploy tawgane Sweden amadi Finland na NATO da yawba tarabade Russia na nuclear amade hypersonic missile sing deploy tawgani haina Russia na warning tawkhre haina official report amagi matungin na phongdokle Russia gi Prime Minister Sanna Marin na phongdokiba wafam amada Finland laibak ase Russia ga kilometer lising amaga chahum lom hena ngamkhai lonai aduga Sweden laibak asisu NATO gi alliance asida yauna ba warep lauragani hairibane Russia gi Security Council gi deputy chairman weriba Dmitry Medvedev na haikibada Sweden amadi Finland na NATO da join tawba tarabadi Russia na su Baltic Sea da land naval amadi Air Force ki mapangal asi hengadhan batabani haire Medvedev nasu nuclear threat hengadhan bage wangang amada hairi banang Baltic po nuclear free ohen bage wari sanabagi bathau ta de Baltic ki region asida Poland amadi Lithuania ge marakta Russia ge Kaliningrad exclave lairibane Baltic po nuclear free ohen na bagi matang da wari sanabagi mathau ta de haina Medvedev na phongdokle ing 2008 ki matamdagi 2012 ki matam phawbada Russia gi president oiramba Medvedev na makhata na haikibada Finland amadi Sweden laibak ani asina wakhal phatharakani haibagi asa tawwe karigumba Finland amadi Sweden na US na lusing libasigi alliance asida yawkiba thoklawade makoina mayum lamdam gi manak nakpa mafamda nuclear amadi hypersonic missile sing khinjillaga laibagi khudongthiba du lakane Russia na warning tawkiba cherak asida Sweden amade Finland na NATO da yawgi hairiba asigi matang da US ke maikai da gi hairiba na US ki oina de lairiba position da karigumba ahongba amata laite NATO na Finland amadi Sweden bu yauna na ba thong hangdoktuna lairiba akhana ba laibak sing amata pandavida State Department ki maikai da gi hairiba na NATO gi defensive alliance asina pakthok chokthokhan ba matamda European ge continent singda santi amade tangdu laita ba phibam amada hanjilhanba ngamgane Russia laibak asigi malemge oina khwaidagi masing yamba nuclear warhead laidiba laibak amane China amadi US laibak ani asisu hypersonic missile technology da khumang chawchilibani haire Lithuania ge maikai dagi hairibana Russia gi laidiba threat ase anoba natte Russia na Ukraine gi lan thoktringai mamangda Kaliningrad nuclear khulai deploy tawgani haibase adumak phongdoktuna laklabane Finland amadi Sweden bu NATO da yahon ba yabage oithokpa wangna laire English amaga chamapan nifuga mapan da Soviet Union gi mayokta West ke security pinana bagi damag NATO gi military alliance asi lingkhat kivane Ukraine laibak asisu NATO gi alliance ta yauna na ba thorang tawri haiba wafam ga mari lainana Russia na landari bani haide
Russia Ukraine gi missile factory amada attack chathakre. Russia Ukraine gi capital wariba Kiev ki chidai wairamna laiba missile factory amada attack tawkhre haina official report amagi matungina phongdokle. Russia chatharkiba attack adu missile factory aduge saruk khara amanga ta thokle. Bizar plan da laiba workshop amade administrative building amada attack adu chathakibane. Ukraine ki capital Kiev ki international Zulini airport ki manak nagpa mafamda hairiba factory adu lay. Plan asi serious oina amanga ta thokle haire. Russia gi maikaidagi hana lakthokiba wafam amada caliber sea-based long-range missile sing sizinaduna factory adu de attack chathakibane. Ukraine Moscow ba warship ama claim tawkhraba matung thawong adu chatharkibane. Ukraine gi state weapon manufacturer Ukroboron Pron website ki matungina de Vizar factory adu Nespas missile sing puthokpani haide. Delhi da home isolation chada ni funipan ki chang yauna home isolation da laina khrei mari suba covid ki web yaurak bagi chingnaba laire. National capital Delhi da coronavirus case ki positive rate chada ani ki chang da hengalak khrei. City asida laiba miyoi sing chada ni fugani pan ge maya da hoki bachayol asigi manungda home isolation tawbugi chang yaurak khrei haina PTI ge news agency amana ngarang phongdorok le official oiba data asigi matungina laibak asigi national capital oriba covid ki mari suba web yaurak labra haibagi chingnaba laire. Hojik phawbudi official oiba confirmation thorakpadi laitri adubu micham miyam amadi general people singe national capital asida covid ki mari suba web yaurakre habagi aki chawna lainare. Data amaki matungina ngahal sagolsel numit phawbada home isolation da laiba case ki mi masing chamnga ga humbudra ga nipan yauki madugi manungda chahum ga kunmanga de anoba coronavirus case ka mari lainana ne. Hojik positive rate asi chada ani dasmik ahum mapan da laire haukiba numit kharani asida covid positivity register da April mari dage yanglakpada haukiba numit kharani asida khangen hengalakpa thengnarakibane. April ki tang mari fawbuda laibak asida covid ki positive case sada ama dasmek ahum mari khakta ngairurabane. Masigi mathakta Delhi khakta da covid positivity rate sada sino dasmek manga taret hengalaktuna April taraga mari da ani dasmek ahum mapan gi changda lairakibane. Haukiba chayol ama asida home isolation tawkiba case ki masing asi khangwang wangkhalakpana laichet asi changwang na sandorokpagi khudam oire haina PTI gi report asina makata na phongdorokle. April ni panda Delhi da anoba positive oibagi case samaga ni futaruk lakhe madu changcheta chada ama dasmek ahum mapan ne aduga anaba chahumga marfuga ni panna home isolation da laikhibani haina city health department authority na makoina phangba data gi matungina phongdorokiba laire. Matam asigi manungda home isolation gi case masing tapna hengalaktuna April gi taraga mari fawbada miyoi chamngaga humbudraga mari surakhe masi hek thangnana laiba April taraga mathoige masingda home isolation tawba miyoi chamriga nifu taret laikhibane. April taraga humdoidana chamngaga mari oikibane hojik yamdrabada chada nifuga nipan gi changda home isolation gi case masing chayol asigi manungda hengalakli hainasu PTI gi report palle. Coronavirus ke expert singna oiragli ba phibam ase yamna kiningai de oidri adubu section thorang lokotpa amade masing hengalakli ba sidage hanthana ba thorang de lokot kadabani haire. Aroi bada tabiri ba pumnamakpu thagatchari.